angang da rape tauba mob linsing tauba sing sibagi dandi piba laibak asigi mayok ta thabak tauba na mapunsi chupagi phadok pinaba bill sing puthokre laibak asigi ningtamba natraga apunbagi saktam da khudong thiba thogalakpa yaba mi sing mapunsi chupagi jail da laibagi phadok phangba yare amarom da mob linsing amasung minor rape tauba na yamlabada sibagi dandi piba phawba yagadawre masigi dandi sing asi piba yanaba bill lahum Union Home Minister Amit Shah na ngarang Lok Sabha da puthokre mi hatpagi crime na sibagi natraga mapunsi chupagi jail da thamba aduga rape ta chenaba singna yamdrabada sahi tara jail da leiba natraga punsi chupagi jail da thamba masung gang rape ki yamdrabada sahi kun natraga lemhauriba mapunsi adu jail da leinabagi dandi piba yahangadawre bill sing adugi matungin na rape ki matungda nupi ama siraba natraga masina nupi adu Bap takidaba thoklabade convict adu sahi kundagi tadana jail da thavak suraga laihanbadagi na magi lemhauriba punsi adu jail da leiba natraga sibagi dandi piba yagadawre sahi taraga ni thoigi makha da leiba nupi macha ama rape tawraba mahak adu sahi kundagi tadana jail da thavak suraga lainaba dandi phangane adubu masi mapunsi chupagi phadok natraga magi lemhauriba mapunsi adu jail da natraga sibagi dandi piba su yai Lok Sabha da puthokkiba bill sing adude Bharatiya Niya Sanhita BNS Bill 2023 Bharatiya Nagarik Suraksha Sanhita BNSS Bill 2023 amasung Bharatiya Sangha BS Bill 2023 ne masina mathangsin na Indian Penal Code 1860 Criminal Procedure Act 1898 amasung Indian Evidence Act 1872 mahut silaga ne Home Minister da hai BNS Bill da sedition muthanaba masung mob linsing amasung angang sing rape tawba sing da khwaidagi yamna capital punishment piba yaure government na sedition muthanabagi provision hogdokle terrorist ki thabak amasung karigumba offense aduna mi sihallavade mahak adu siba natraga payroll fangbagi wafam lehendana mapunsi supagi jail da lehenbagi dandi piga nei